UK ne ahum phare suspension of operation taunabada yaudaba UK ne ki army ship ki Sursanpur da leba yumda ngarang numidang athengbada Assam Rifles ki kangbuna operation chathabada lup asigi miyoi ahum phare haide pharaba miyoi adu thadorkadabane haiduna masing yamlaba kuki gi nupi nupa singna police station da thomjinduna protest tawkhre na phare haiba makhoi ahum adu ki maming matha amasung kari phampai gi haiba hujuk phawba dak thorakpa leitre haide Nakala marondana kuki da mateng pangano haina thamlakre Inpui liang mai rong mai amasung zeme phuruki miyoi singna kuki phuruki miyoi sing da mateng pangla mathoklabade yaknabo oina lawgani haina working committee JTC Manipur na thadorokpa zerol amana phongdorakle zerol sena hai haujuk Manipur da oireba phiba masi yenglaga kuki da mateng pangba sing Naga gi mayapta laibani lawgani haiba miyoi sing adugi mathakta JTC Manipur na matek saba thabak lokhatkani haide Economic blockade kansinaba MSCCA na warib laokhre United Naga Council na kaukiba economic blockade ki khongjang makhan area chief chairman association MSCCA na warib laokhre association asigi convener amasung secretary na thadorokpa cherol amna hai namdelong community hall da ngasi MSCCA core committee ki emergency meeting pangthokkibaga loinana maru oiba warep taruk laure haiba warep sing adudi UNC ki economic blockade kansin hanbaga loinana Naga People's Organization sinarakpa thabak thorom sing mapung phana paikhatpa Jun manga amasung tarukta kauburu range liangmai women union na lambi thingbagi khongjang sangsinba amasung Jun tarukta kauburu range liangmai women union na sinduna sit in protest pangthokpa haibasini amaromda Shogyao village na konba New Haven da Assam Rifles ki temporary outpost ama sengolakpagi thongbo kathonglong katho tak manaulong amade Katho Women's Coordination Committee na punna thadorokpa cherol amada kanamo onda yaningdaba phongdorakle Naga taruk thadoraktabagi mayokta ansamna ukhrulrigi Imphal phawrga makhan village phawba rally chatkre nakala moromdana Naga taruk mangkhibagi action taken report pikhalaknaba korna khangalakre haide All Naga Students Association Manipur Ansam Nangase Ukruldagi Imphal Phawrga Kangpopi District ki Makhan Village Phawba rally ama satuna kuki militant singnaba singna phajan khibadagi ngasi phawba mapham khangdana leiriba Naga taruki imung manunggi miyoi singa unakhre Naga singa do mamang thagi tarawmdo da khulai paiba singna phajan khibane ngasi ansamna sinduna satkhiba lamsang rally adugi mangoinana lup adugi lusingba singna phongdokhibada phajanduna thamkhiba miyoi taruki imung manung unaduna makhoigi awabada sarugyaba amasung marilenaba authority da asoangam yaudana thadohanaba taksenduna rally adu pangthokpane Naga maherosingge khwaidagi wangba lup aduna Manipur lenga amasung marilenaba authority da phajanduna thamkhraba Naga taruk adu asoangam yaudana thadohanaba kyara hana taksinkiba laikre madudana tana makhoibu asoangam yaudana thadohanaba thakiba matamsu loikre madu phawda miyosing adu asoangam yaudana lairibra makhoi kadaida lai haibagi marik chumba wafam amata phongdorakpa laitre Manipur lenga amasung India lenga nami phabaga mari lenaba thaudok aduga mari lenana pamdaba thaudok sing tholaklabadi madugi teksak pugadabane Imphal ukhru lambida Thohaningdaba thaudok kaya thokhreba sigisu responsibility India amasung Manipur lenga na pugadabane ngasigi khongsara dugi mamangda Ukhul district headquarter da miyanggi oiba mifam ama pangthokhe Jun ahumda pangthokiba mifam aduna warep kya sulauke tangkol katamnaw saklongna mifam aduda hojik oidaba phibamgi matangda wafam kya phongdokhe mi phabagi watho amasung thiba khangdana leiriba dugi matangda sumarik sumba wafam sing thamkhe Phajanduna thamkhraba Naga taruki imung manungna thengnariba awaba du saruk yaminaba oina makhoiga unnanaba ansamge maikaidagi mifam aduda pukhalakhe mi phwabagi thaudo aduga mari lainana sangsengadaba khongjang sangge matangda sukumna khanakhe association aduna ngase ukruldagi makhan village phawba sananaba firep adu laukhibane organization aduna makhatana democratic oiba khongjang kyasu sangsengani hana lauthokhe phajanduna thamkhraba miyosing adugi langla langjin ama phawba lengana puthokpa ngamdrai lailom wifi village tagi phakhiba miyosing adu ngasi phawba mafam khangdana leire center na phiba masta miyeng sangbiduna miyoi taru adu phangna bohona biu haire nakalam romdana Naga taruk mangkhibagi action taken report pikhalaknaba korna khangalakre Kuki Kholai Paiba Group Amana Numit Kunni Hena Fajinduna Thamkhraba Naga Misam Taruki Matangda action taken report ni Thokaba Numit Phawbugi Manungda Pikhalaknaba High Court of Manipur na Manipur Lengakta Khanghankre Ngasi Court aduna Zathakiba
public interest litigation amagi hearing da court na wafam adu lengak ta khangat kibane Kangpok pegi lailong pai phai village tagi me tarahumdoi da phak kiba Naga misam taruki matang da judicial intervention tawbina ba tharakiba PIL adugi hearing sa tharakpada wakal lakiba sangi council na court wafam kya thamkhe advocate D Julius Liangmaina Pongdokibada PIL adu Naga Lawyer Association Manipur ki president su oidiba advocate Mark Kapaina petitioner oiduna PIL adu tharakibane wakaradu da state amasung central government na marirenaba agency singaloinana thiba khangtana leiriba miyoi sing adu mari makong thidoptuna asoyangam yautuna athubada halalakna ba court na miyeng sangbiu haide hand grenade thamlam le haide Nasinumijum Bapung Baroga Minitara Taba Matam the Thobal Municipal Council ki chairperson Oidiba Kangamam Biswajit ki Yumgi Tongalda Masakang the Basing hand grenade ama Tamlam lay hand grenade Tamlam lay have a pow Pangbadaki Thobal Police ki team ama lak to na bomb adu take the kaidan laokhre lona bomb Tamlambagi Thodo adu Thokramatung Thobal Municipal Council ki office the councillors ki Councillor Sigi, Councillor Sing amasung members singi oiba apunba mi phama masu pangthok tuna oiraktiba pheba madugi matang da khana nei na khre haire hand grenade adu angoba sebang amagi mathakta ne aduga Biswajit next take care haba wahisu iramba thengna ki haire Thobal Moijing the drug phaba chatpa Commando parcel ama thangna thinbadagi sire nanthok tuna sent kiba accused yauna mioi ani phare haire Ngarang numidang pung ni pan khare helak pada drug phaba chatpa Thobal District Police Commando ki parcel ama thangna thinbadagi sire makataba operation da thodos da chenaba mioi ani phare haina police ki paw amana haire paw sin makata na haire badi laikhidraba Commando parcel asigi maming na Khoirom Suresh kawi havildar ne Mari Suba IRB dagi haujuna Thobal Commando da attach tawduna leibane miharas da chenabadagi pharaba mioi ani adudi Moijing Laingoi jindagi MD Naubi Allies Mahil sahi kun mga amasung Moijing maibam laikai digi Salman Khan sahi kuntra kawe ngarang Thobal Police Station ki manung chanba Moijing Mina Bazar thongkhong da drug kamari leinaba activity khara chathagadaure habagi akhanaba paw ama phangbadagi Civil Police Commando ki team amana mafam adda ngaiduna leiraba matungda makhoi ani adu phana bu honakhe thaudo da MD Naubi Allies Mahil hariba mioi asina Commando parcel Suresh bu thang thenke loidana hariba thaudo si khudong sab lawraga mara leiraba MD Naubi Allies Mahil amasung Salman Khan ani adu makhoina tonglakhiba alto car registration number MN01 AK3089 adu hundoklamlaga mafam adagi nanthoke soklaba haldar Suresh Thobal District Hospital da pukatuna laikanana bahonabada Namidang pung mapan khara helak pada laikanaba ngamdana laikidabane thaudo du thokibage ahenba force kya mafamadu da changsinduna maraleba miyoi sing adu phana ba cordon and search operation sathake loinana operation adu da na thoktuna chen kharba makhoi ani adu phagat pangam kibane amarom da mathau tawriba police person singda sigumba ka henba thong sathaba Ase Manipur Police ki maike degi akan moong da condemn tawrakle Maras da United Maitai Pangal Committee Manipur ki maike degi Thobal Moijing da ngarang anti-drug operation ama da Thobal District Police Commando ki person havildar Khoirom Suresh thangna thinduna hat kibagi thawong adu akan moong da condemn tawi haide Committee sin thadorok pa serol amana hairibana yamna leba macha ta da ba thong adu leba asigi leiriba rule of law da Amade society asibu drug crime amasung anti-social elements singi makotagi kannaba kathokpaga loina thabak tawriba singda atamnana attack sathabane saukhalaba society amada law enforcement person singda siguma violence ki oiba thong sing sathaba situmena khangduna leiroidabane thawdodo da laikhidraba haldar Khoirom Suresh ki imumanung mahaki marum mapang amadi mahaki khangna sanaba singna thengnariba awaba duda committees na su sarugyare loina laikhidraba ki thawaine isor ki khuyada ingna signa pothaba oirasano thokiba thawdodo ki matangda Manipur government amadi marilenaba law enforcement agency singna athubada investigation sathaduna crime asda general singi mathakta thinthaba tawdana justice phanghangadabane status drug lana season aba thong sing laksenaba honaba shanti security amasung social harmony puraknabagi damakta law ne aba mo ongda paikhalakpa thabak tharong khudimakta mapung phana sawgali hana suphongdoke nakala maromdana airport tagi drug phagat khre haidi Imphal ki Bir Trikendra International Airport ki mioi ane brown sugar kg 4.100 ka konana phare haide
Police ki pauna haidibana drug kona na pharaba miyoising adude Imphalis ki Kiamgai Muslim gi Kiamgai oinam lokol dagi KS Sabir Ahmad sahi kun gamari apopa KS Burhanuddin amasung Syed Sabir Ali sahi kun gataru apopa Syed Nazub Ali kawe pakoyani ngasayuk bir Tikendrujit International Airport tagi Indigo flight ta Kolkata tamdo chatkhigadabane adobo airport ta duty tariba CISF ki kangbuna makoina purakhiba luggage singadu X-ray machine da scan tawbada brown sugar singadu yoramba thengnabadagi phagatkhibane haire Ansam ki mass rally yaning de hana phongtorakhre Naga misam taruk mafam khangdana leidiba sig matangda ansam ki emergency mifam na laukhiba warep ki matungena ngasi mass rally amaga loidana NS202 Imphal Ukhru lambi da phawraga makhan tamna chatpa khomsara si sterasi ki hojik oiriba inter community sensitive amasung leidiba security ki phiba masiga mari lenana yaning de hana KSO Ukhru district ki maikaidagi advisory ama issue tawkhre Kuki CSO Working Committee ki maikaidagi su ansam ki maikaidagi Kuki singna Sarai Kong amasung Mahadev Farga release at Naba Thorang Taudiba si yaning de hana phongdorakhe Myanmar dagi refugee thomjalakpana polum ama oire hana phongdorakhe Myanmar dagi refugee kya left na Mizoram da thomjalakpana maram oirega state adada polum ama oire yumthangnari baleba Myanmar da hojik oireba phiba masina maram oirega lakadoriba tha kya sida su refugee kya thomjalaktuna sagjapam lawna bo honarakene haina su warning tawkhre ngasi selong da pangthokpa thoram amada Mizoram ki Chief Minister Laldu Mana makhatana hai Myanmar da hojik oideba geopolitical ki phiba masina miyoi kya mayum makai thadoktuna senabaga loinana Mizoram da thomjalakle phiba maduna hojik ti Mizoram da lanjanarapa miyoi kya leire lakadariba numit sing asida su miyoi kya thomjalakpa yai maduna polum ama ohalle Mizoram hariba state ase Myanmar ga tainana leiba duga iho hoba international border ga tainabana ngam khaila na miyo kya sangsilakpagi maram oire Myanmar da hojik oireba tangdo leitadaba politics ki phiba masina refugee lising kya Mizoram da chancelagle maduna maram oiraga administration amasung sel thumgi lamda singnaba kya thogale haike Muzaffarnagar da sel pi dabagi doctor na nupi masa amagi makhong amuhana thudekre haire Haksang ki phibam tongalabi masagi sahi taramari surabi nupi masa amagi makhong amuhana thude haibagi matangda Muzaffarnagar ki doctor amagi mathakta inquiry chathaba houkhre government ki hospital amada layengba lakhibi nupi masa dugi apokpina doctor lupa lising konmanga piba ngamkhidabagi amuhana makhong thude khibani haire maraibak thirabi mama aduna Muzaffarnagar district collector da chatuna hiramasigi matangda asumba wayel phanganbina bawakatke tha amarongi mamangda nupi masa du khong gi saru tekpana banam oiraga surgery tauba mathau takhe adubu doctor na operation taunabagi lupa lising kungamanga pinaba khangalakhe mama aduna yamna wan hona jaduna doctor da lupa lising lipan khakpirame adubu doctor na nupi masa du layanglaba matungda waliba senpham adu habloknaba khangankhe numit kharani leraga hospital da check up tauba satpada selpiu yade habagi damak doctor na nupi masa adu gi makhong amu hana thude kibane hiramasigi matangda khoi shaunarba myamna chief medical officer da wakat pagaloinana senari bu doctor adu gi mathakta matik saba action lokhanaba wakat khe haire hauta gelbung haina village anoba ama lanjanarakpa mayamgi khunda hanba houkhre Masida Kundaribasi Myanmar dagi sanglakpasu loina pullabane haina social media singda video thaganarakle kadai phawba chumba pawno khaminanaba makhataba official ba pawngai binase ngasi Amit Shah nu share lawduna Shillong da pangthokadaba NEC gi mifamda governor amasung chief minister saruk yagani haire laibasigi cooperation gi thabak su puriba union home minister Amit Shah na share lawduna ngasi Shillong da pangthokadaba North Eastern Council NEC gi homudra humdoirak shoba plenary session da saruk yaruna bagidama governor AK Bala amasung chief minister Y Khemchal Imphal thadokre governor AK Bala na ngasinok tilpung mari taramda da Imphal gi Guwahati tamna paikadaba flight amda tongduna chatkhibane mahana Guwahati yarba matung leikha gi lambi da Shillong tamda chatkane haire amarom da chief minister Y Khemchal sume phamasta saruk yaruna bagidama Imphal thadokre haire NEC gi plenary session asiga mari lenana official singna phongdorokpa wafam singi manang da North Eastern region gi state punamakta maroiba sector sing sakhorhana bagidama chief minister singna lusingba high level task force sing semkhiba aduna paikhat pathabak thoram singi progress union home minister na yingsingani haire
Ngasigi mifam asida region asida tourism, agriculture amasung horticulture investment fagahanba sangom yerum nga amasung sagi pothok mana kaina pothohanba sana khonabagi lamda chawkhanba semelon da mateng panggadaba project sing paikhatpa region asigi state sing da infrastructure amasung connectivity ki phibam fagahanba yauna handloom and handicraft ki thabak hena chawkhanbagi wafam sing pothoktuna khanagani haire mifam asigi manung sana maruoba agenda oigadoribana union lenga ki north east vision plan 2047 na oigane miyeng asina north eastern region bu semelon chawkhanba mafam ama ohanbata natana lambi thong anawa polam sing pothopa amasung cultural development jauna state sing asina masana masagi makhongna maromdom lepsa bangamnabagi padam thamlibane kumja 2047 asi lebas na ning tamba phangakpagi sahi chama surakpaga loinana hariba matam asi phawbagi manongda north east state sing bu hiram khudimakta chawkhanaba pandam thamlibane haire border pillar manaktagi UG mari phare haire police control room na ngarang thorokpa cherol amada security force na central district ki mosam PS na konba khangtung village manake border pillar number 67 ke area dagi tongan bala lop ahung ke kadar mari phare haire phara basingdi KCP ki Bisnupur ward number 2 ningthau khong santipur dagi mayang lambam gandhi chahi kungamari prepa ki thobal ki khongjom teksam dagi lemapok pam langpok lakpam susil chahi kungamanga Bisnupur awang kai tigi kangjam nares mai tei sahi ko namasung KYKL gi khongjong kai thel dagi laiton jam kanhaya sahi kun ga tarune haire shutdown laokhre haire PMGSY gi lambi sem lab ke ba amasung PHSC building sagat pa loisendabagi mayakta national highway 102A da pungni punifan gi shutdown laokhre ngasi numidang dagi June 3 ki numidang phawba chathagadaba pungni punifan gi total shutdown aduga mari lenana Maku Development Council gi chairman Aleng Saijana khuyek piduna thadrokpa cherol amana hai saukha thorang gi project sing asi loisindana khangtapta leplaga laikhre khunja singadi masigi thaba asi nongju tha yaudrangai gi mamangda matam chana loisanaba contractor da kiara haijaduna lakhe Manipur State Rural Road Development Agency amasung Health and Family Welfare Department ki engineering cell Hills 1 na mathau masa khangdaba matauda village authority sing ningba ka hale amasung khoirang khoisauna hale haire masi PMGSY amasung PM Abim scheme asigi piriba guideline gi wangmadane loinana maroiba infrastructure sing matam chana loisanduna miyamda phanghanba ngamdaba silaibak thibane kilometer 9 sangba BRTF lambi dagi Maku khun phawba chatpa lambi ase lupa lakh 334.69 changna semgadabane amasung lupa lakh 46.02 ne project asi kumja 2018 ge October tha dagi kumja 2020 ge April phawba loisingadabane adubu masi ki thaba asi lep ke ba tha taramathoi helakle phiba masta lenga tumina leisin ba si da nungai taba phongdoklodna tha taramathoi hena thabak shuba lep tun lakhe masi galona mega health village CPM Avimna semgolakpani haire thabak singa simapung phana loisinaba marilinaba authority da hairba phawba tabi dabadage National Highway 102A gi Maku biligi lamkhai manungda pung 9:45 gi shutdown gi khongjang sangsenaba matam lep khibani haire